Chinese Guwahati da Maitelongi Pau Tabiriba Singbu Ihan Hanba Maktada Chingangbam Susitrani na Krumjari. Huzingasigi Samlapa Mariba Pau Sing Lowirase. Silchar Medical College Hospital Ngasidi COVID Tagi Kiningai Oirakli. Numid Karani Mamang the hospital asida workshop amakak pangthoki. Hariba workshop asida Dr. Kuntrana Sarukyaki. Makoigi Manungdagi Dr. Manga COVID positive Oiraki. Aduga Dr. Kunmangagi report Hozik Pauba Laktri. Asida sunatana medical college asigi principal oriba Dr. Abhijit Suyauna Hozik COVID positive oribane. Nomoda anaba kuntrani pu yengba maramna Dr. Singh asina anaba amadi anaba galoinana lakpa miyoi kyada COVID sandoklamba yana leirakli. Hozik thengna phangwa pawamagi matunginna Silchar Medical College Hospital da COVID positive oiba Dr. Punna Nipan Sure haibagi thajaba yaba pawamasu lakli. Adubo positive oribasing asi Omicron gi case ni natte habadu khangdoknabagi damak sample mangjongnana thakrabane madugi report hozik ngairibane. Assam da chaliba thasigi tang taradagi foreign liquor singi mamal da chada taramanga tax hengat halagani haina state asigi excise minister Parimal Suklobaidana ngasi pawmishing da khanghalakre. Mausagi brand singi mamal heloi adubu tax hengat kadoriba si atangwa makhalgi foreign liquor singni. Atangwa yu thakliwasi senjau paiba singni maramaduna makhoidagi karakpa revenue aduna state asigi lambi thong sembada sizinagani hainasu minister asina makhatana pawmishingda phongdorakhi. SMS script haibadi mayeki tonganba Unicode chart ama semnabagi Assam lengakna member taramari oiba committee ama semkhre. Assamgi Cultural Affairs Minister Bimal Borana luchingduna semkiba committee asida Additional Chief Secretary ama Assam Sahitya Sabhagi President Assam Unicode Activist Dr. Satikam Phugan amadi tonganba lamdagi atai dignitary taramathoi amasu yauri. SMS mayek chakhut hanaba amadi tonganba Unicode ama semgatnabagi committee asina lengakta pautak pigani su hairi. Nagaland ki Mon district ta hokiba December marida Assam Rifles na micham taramanga hat khiba tamthiraba thong adubo National Identity Protection Council NIPCO na yamnamakkan na pendaba phongdorakhiba galoinana awang nongpokta miyoibagi hak khongoi nariba apspa se lawthoknaba common agenda oina punna hotnaminarasi haina Secretary IPR T inauna thadorokpa chirol amana phongdorakli. Ngasi Desam Jiribam District Council gi office ta paugi mifam ama pangthokladuna President Laishram Bilax Mithina haikibada miyamgi pendaba kaya lakpadagi koina chatuna yengsilraba matung ningsing khulda lariba Jiribam District ki hospital asigi leramliba akoibagi phibam mai leitabagi ising phangdabagi amadi khong hampham sing motliba kaya sina takpade Jiribam gi hospital asi yengsinbagi mami ita tadabagum Desamna uba phangle masigidamak pendaba phongdolakri. District Hospital la natraga Community Health Center haibadusu khangbangamdre lenga ki mafamda kiarak haizaraba fawda Health Minister gi phamsu pariba CM N Birena ahin mideng amukasu changbinaba haizarakle loinana Jiribam gi lariba hospital asi full fledged district hospital ama hauzik phawba ohendriba si thawoina kari pendaba leibadagino hainasu mahiroi lubasigi president asina kanna pendaba phongdorakle. Nagaland thokiba miyoibagi lichat yaudraba thong achibu Coordinating Committee on Manipur Integrity Kokomina akanba mongda condemn torakle awang nongpoki mongloid miyam da yengliba mideng asi ngasi fawbada ahongba kaya leitri haibasigi mayek laraba khudam singi manungda lamdam asida chatnariba apspa hariba tamthirba ain asisu amane Nagaland thokiba tamthirba thodok adubo yaningdaba phongdokpa wakat mifam ama Kokomina sinduna Kokomiga chatminariba lupsingna sirin protest hayeng December 10 yaifa thongni sanglen kaisampat lemajam lekai gi holda pangthok lakani haina Assistant Coordinator Media YK Dhian Maiteina thadorokpa chirol amana khanghalakle. Manipur da mikhal gi matam naksilakpaga loinana ruling party singi marakta fawba leader amadi supporter sing chongthok chongsin tobugi thong kaya uba fanglakle. Bisnupur district ki oinam kendrada candidate oigadoribi irengbam ongbi Nalini alias Mema Devina mahakpu sogat pamiyoi kyaga loinana National People's Party da yarokpada NPP na mahakpu taramna okre.
Mayol Iroisemba Community Hall the Pangthokiba Taram Okpagi Thoramda NPP gi National Vice President Suoriba Deputy CM Y Joy Kumarna Lakadoriba Tarani Thoi Suba Assembly Mikhalda single largest party Udina Lengak Sembagi Achoba Thogdang Logani Miamga Totna Tinana Chatminaba Ngamba Amakhatangaraba Awang Nongpokta Base Oiba Manipuragi Hokiba Party NPP Kaktanisu Haike Nakalamar Imphal East District BJP Minority Morchagi General Secretary Thau Puramba Mustakim BJP Thadolaga NPP da Yaurakre. World Book of Star Records na India amadi Bangladesh ki Sagnaraba civilian sing the piba Lemzaningai Oiraba Indo-Bangla International Friendship Award English Singini Kunmathoi Pinanabagidamag Manipur ki Social Activist and Arts category da Rakesh Naurembu Khalakre. Organization asigi Director Dr. Rajiv Palna Ahiba Chirol ama tharaktuna award asigi damak Rakesh Naurembu nominate tawrakhi. Samvidhan gi Article Chamaga Marfudarama Thoigi Provision Makhada Office of Profit ki ground da Tarama Thoi Suba Manipur Legislative Assembly gi MLA Tarani Thoi disqualification taukiba leite maram aduna Didi Thaisina Inglisingani kungi October kunmathoi da thangalakiba complaint adu dismiss tawre haibagi order ama ngasi Manipur gi Governor La Ganesan na cherol ama thadoroktuna khangalakre. Manipur Press Club Imphal gi Khorirol gi aiba singi Pausanapam Singzamei Chirom Lekai Imphal na pangthokiba Manalan Tokpagi Thoramda Wakma Henthoiba Mana Waikhom Manindrada Aduga Rita Thokchomna Iba Sairing Ladik Imagi Lekoldana Khorirol gi Pausanapam Sairing Mana Piduna Ikai Khumnaba Utkre Thoramasigi Thoramapo Kibi Brinda Thongauzamna Manasi Kushinaki Meghalaya Congress ta kanba chithengama piraduna Meghalaya Pradesh Youth Congress ki President Oramba Richard Marak ngarang Trinamool Congress ta changkhre West Bengal gi wangmada awang nongpokta party sigi khongul tahanaba hotnariba TMC gi Supremo Mamta Banerjee na hojik sokhalakliba si Congress ni phibam asida State Congress luchingba kayana Mamta Banerjee gi mathakta pendabagi wangang kaya nanglakli Nagaland gi Mon district ta thokiba tamthiraba army ambush adudagi hinghoba miyoi anigi manungda chahi kulhumdoi suraba saiwang koba naga amana makhoida army na lepu haibagi ingit amata pidana atamnana kapsilakibani hairakle aikhoi chenaba hotnakhide namak gari manungda adumak leiribani hainasu mahakna sengdorakle Sikkim da koiba chatpa singi khasing nungai gadaba Pao Moina, Mapan Lebaki Muising Changbada Hana, Athingba Thamlambadu, State Lengakna, Kazik Komthokladuna, State Asida Changlak Nabagidamag RT-PCR negative report, Tangai Fadana Purakadabani, Haina, State Lengakna, Nasilak Thorakre. Baba Atomic Research Center, Bakna Semba, Earthquake Detect Tobangaba Sensor, Sikkimgi, Central University Gi, Kanchenjunga Management Block Kinkre. Ngasi asi Indian Air Force ki puwaida yamnamak laibag thiba numit ama haibadu oikre. India gi Chief of Defence Staff CDS General Bipin Rawat Tamil Nadu gi Kunurda helicopter kaibagi thodokta laikhidre. Ngasi ayuk numidung bamatung pung tarani thoi makhaimuk tabada Indian Air Force ki Mi-17 V5 chopper kunurgi Nilgiri chingda kaikhibagi thodok amada CDS Rawat ka loinana ma ki loinabi Madhurika Rawat yauna passenger 13 sikhi punna 13 tonglakhiba helicopter asida hinghauri basi group captain Barun Singh ni mahaksu chada nifu hena chaktuna Wellington Hospital da hojik kanna laikanari bani Russian made chopper asi V5 series ki khwaidagi anouba amadi mapangal kanba Prime Minister fawba tongduna chatpa chopper makhalamani thodog asida awangba thaki defense personnel kyasu sikhi makhoigi manungda Brigadier LS Leader Lieutenant Colonel Harjinder Singh amadi PSO manga yauri Wellington Staff College da wangang nanabagi damak sulurdagi paikiba helicopter asi tagadoriba mafam Wellington Gymkhana yogadaba kilometer 10 muktang watlingai Nilgiri chingda mai chaktuna tarakhibani helicopter asigi pilot wing commander Prithvi Singh su thodoga sida sikhi accident thokpagi maram hojik phawba tangdangba khangba ngamdri General Rawat Laitabagi Pausu Matam Sangna Haidoktana Leraklabagi Matung Numidang Wairam Tengna Haidorakibane. Tasena dia Suki Matik Pibam Tina Chakiba Hakchang Sing Masak Khangba Ngamkide, Wana Toki, DNA test Togduna Masak Khangba Ngamlakibane.
Defense Minister Rajnath Singh na ngasi thogdog asigi statement pinanabagidamag matam ani ahumlak tharaki adubu mamai thangda hayeng piragani lauthoraki. Rajnath Singh na General Rawat ki mayumda chatuna machanupigasu unaki. Tamil Nadu gi CM MP Stalin thogdok thokpham da changsin khibaga loinana Nilgiri District Administration da thogdok thokpham da chatuna rescue operation da angamba mateng pangnanaba khudakta haiki. Ngasi numidang pung 3:30 da Pradhan Mantri Narendra Modi gi sangai da Cabinet Committee on Security gi mifam ama pangthokduna laibak thiba thogdok asigi matangda khanakhre. President Ramnath Kovind nasu thoram kaya tungoinaramlaga ngasi Mumbai dagi Delhi da halaklagani hairi. Asumna thawai yaudraba hakchang sing hayeng Delhi da puraklagani. General Rawat mathongna maringje leiba haikhiba wa ngakpa officer ne mahak thabaktagi pothagadaba tha 12 khaktamak ngairabani. Chayetnaba warep khaya mahakna lawkhi adubu madu singdu India gi defense ki mapangal kalhanabagi damak thabak oina pangthoknaba mahakna hotnakhi. 4-star army officer asi India gi kuntaruk suba chief of army staff ne ningsingba yai English ngani 15 da su Dimapur da maki helicopter accident thokhi adubu khajiktang sokhi. Myanmar amadi POK gi surgical strike da mai pakibadu maki top haisingbagi khudolamani. General Bipin Rawat NDA Defense Service of Staff College amadi National Defense College tagi thorakpani. Ingisingamaga chamapan humbudrani pangi December 13 ta infantry gi 13 suba Gorkha Rifles gi 5th Battalion da ahanboina commission tawki. Hariba battalion asi maki apokpana madamadu da command toramki. Democratic Republic of Congo dasu multinational brigade ama mahakna command toramki. English ngani 13 ki December 13 dagi English ngani 18 gi December 13 fawba Chief of the Army Staff oiramki. Mahakna Chief of Defense Staff oina charge lawkhibasi English ngani kun gi January amadani. Army da mahaki service leiringai akhanaba service award amadi gallantry award kayasu mahakna phangki. Malem gi nupi pilot masing khwaidigi yamba laibak India na oiri. Malem da nupi pilot sing international average chada manga khaktani adubu India da de chada 15 ne. Maramaduna malem gi changchittagi India na chada 10 hele. Aroiba ngasi tentak pa maroiba pau khara. Assam gi CM Himanta Biswa Sarma Nagaland da handak tamara lejidaba micham sing hatkhiba thodok adugi matung phibam yengsinnabagi Damak hayeng December 10 Kohima da chatkadori wafamasi lauthokladuna Nagaland gi Minister Naiva Konuna Naga political issue gi santainaba ama puraknaba aikoi punna honadaba yade hawzik lariba phimasida asum leithaba yaroi hairakre. ODI gi speaker oina India gi T20 captain Rohit Sharma na Virat Kohli gi mahut silagani haina BCCI na lauthorakre. Article 370 kaktat krabamatung Kashmir tampaktagi Kashmiri Pandit natraga Hindu ama fawba mayumakai thadokthuna chatkiba leite haina State Home Minister Nityananda Rai ngasi Rajya Sabha phongdokhi. Olaf Scholz na Germany gi anuba chancellor oina wasak lokre asumna Angela Merkel gi puari oiraba chahi 13 palamba adu loisinkhre. Bangladesh ki Dhaka da Inglisingani 18 da engineering mahairoi Abrar Fahad hatpagi maralda mahairoi kunda sibagi chairak aduga mahairoi mangadana mapunchi chupa jail da leibagi chairak special tribunal na pikre. Mahairoi kunasigi manungdagi convict oiraba miyoi mangadi mirot oiri amadi makhoi yaudana trial asi chathakibane. Nasana Indian origin physician Anil Menon bu tungda lakadaba khongchat singi oina astronaut sing khalakpada yaurakre. Chahi 95 suraba Menon US Air Force da Lieutenant Colonel oiri. Magna SpaceX ki first flight ki surgeon su oikibata natana NASA gi SpaceX Demo 2 mission gi matamda company asina ahan boina miyoi amabu thagatpa matamda su mahakna yamnamak chauna achoba mateng pangkhi. Amadi hokiba pungkun Maria Sida India da COVID ki anuba positive case lising ni panga chamri kuntra mapan pangki chamaga marfutara mangana COVID na maramoiduna laikide. Ngasi garna di Arambai News Guwahati da Maiti Longi Pau Sandok Chaba Matang Installation Jabaga Loinana Tabiri Basing Bom Kusuhanna Kurumjari.